ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯛꯖꯥꯝ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯂꯝꯁꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯂꯩꯔꯤꯕ KMWO ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 18 ꯑꯃꯗꯤ 19ꯗ ꯀꯣꯁꯦꯝ ꯑꯃꯗꯤ ꯕꯣꯁꯦꯝꯒꯤ ꯑꯦꯛꯖꯥꯝ ꯊꯥꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨ ꯑꯃꯗꯤ ꯑꯦꯛꯖꯥꯝ ꯑꯁꯤ ꯊꯥꯕꯗ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯂꯩꯅ ꯋꯥꯈꯜ ꯂꯩꯇꯥꯅ ꯅꯨꯡꯉꯥꯏꯅ ꯊꯥꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ KMWO ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯛꯖꯥꯝ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯃꯅꯥꯛꯇ ꯈꯣꯡꯕꯥꯜ ꯆꯦꯟꯕꯁꯨ ꯀꯪꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯇꯧꯕ ꯌꯥꯔꯣꯏ, ꯇꯧꯒꯦꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯂꯨꯞ ꯑꯁꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯌꯦꯡꯁꯤꯟꯕꯗ ꯅꯤꯌꯣꯝ ꯆꯨꯝꯗꯕ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯔꯝꯕ ꯊꯦꯡꯅꯔꯕꯗꯤ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤꯒ ꯇꯥꯟꯅꯗꯨꯅ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯑꯗꯨ ꯀꯛꯍꯟꯒꯅꯤ꯫ KMWO ꯃꯅꯤꯄꯨꯔꯅ ꯉꯁꯤ ꯐꯥꯎꯕ ꯀꯪꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ, ꯃꯈꯥ ꯇꯥꯅꯁꯨ ꯍꯣꯠꯅꯒꯅꯤ꯫ ꯃꯈꯥ ꯇꯥꯅ ꯑꯦꯛꯖꯥꯝ OC ꯅꯠꯇ꯭ꯔꯒ AOCꯅ ꯕꯣꯔꯗ ꯑꯃꯗꯤ ꯕꯣꯁꯦꯝꯅ ꯄꯤꯕ ꯔꯨꯜꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯈꯪꯍꯟꯖꯔꯤ꯫